मांगख्रे हाइना थिनरिबा श्रीनिवास फंगख्रे ममाना थागतप फोंदोरokले पावसी कंगला पावसेदगी लौखटचबने था सिगी निपान गी अयुक्ता कुंभी कॉलेजदगी फॉर्म लौबा चटखिबदगी युमदा हलक्त्रे हाइदुना कुंभी पुलिसदा मिसिंग रिपोर्ट तौखिबा nganगom श्रीनिवास हाइरोक्ता ममानबगी युमदा टेक्ता काइदना लेरमले हाइना श्रीनिवास की अपोकपे nganगom ओंबी बबिताना लेबाक मियामदा फोंदोरokले ngasi wango khulakpat mayai lekai da leiba Srinivas ki yumda pangthokpa pawge mifam amada apokpi mama babitana wafam asi phongdokladuna mahakna hai mahaki masanupa Srinivas yumda hanjilaktre haiduna kumbi police ta missing report tawkhiba du handokle mahaki mafam khangdana leiruraba masanupa Srinivas phangna bohona bada leibak miyamna mateng pangkhiba dugidamak imung manunggi maikaidagi thagatli hai khe मियाम अमदी कारबार वाला सिंगदगी सेल खाइबदा सेनबा केसीपी नोंग्रेन खोंबा ग्रुप की मियोई तारेट फागतख्रे पावसी कंगला पावसेदगी लौखटचबने ngasi ayuk Langgol Game Village Zone 3 की एरियादा जनरल पब्लिक अमदी दुकान सिंगबा कयादा सेनखाई थुमखाई की थबक सथबदा सेनबा लोना थिंख्रबा केसीपी नोंग्रेन खोंबा ग्रुप की मियोई तारेट गाड़ी अमदी खुलाईगा कोनना कंबाइन फोर्स ना फागतपा ngamkhre फागलबा मियोई सिंगasi ngasi nungthil Imphal West Police की Conference Hall da paumi singi mamang da puthokre ngasi miyam dagi senkhai thumkhai amadi dukan phamba singdagi sel khai bada senaba KCP Nongdren khomba group ki miyoi sing adude loksam bam elin sahi kuntaruk apokpa laikhidraba Beron singjamai oinam thengel Konsam Rohit sahi kulumdoi apokpa Gonendro pasoi part 1 Sanju Wahengbam sahi kun Elias Lemba apokpa laikhidraba Sanjoy Palace Compound Mahabali mamang Fanjobam Thoi Bamangang sahi kuntaruk Elias Malemnganba apokpa laikhidraba Jiten Thongju part 2 Wangkhai tokpam laikai Waikhom hero maitai sahi kunma thoi apokpa Ibo Yaima Takhel mamang laikai Imphal East Yanglem Vikas maitai sahi kulhumdoi Elias Amujau apokpa laikhidraba Hemantang Singjamai Yanglem laikai amade Henthoi bi Moirang Them sahi nifuga mathoi Elias Chan apokpa Moirang Them Kumar Uripok Gopal Ji Leirakni haire Makhoidagi tongan bathabak thauram kayada sizinaba angauba machugi Toyota Fortuner registration number MN06LA 7346 ama phagat khe loina hairiba gari asigi manungda check tauba matamda gari mangagi number plate sing yauramba thengna khe loina na angauba machugi Hyundai car registration number MN01AZ 8516 Royal Enfield amasu phagat pangam khe loina na makoina sizinaba 7.65 mm gi maruga konana magazine amade pistol ama Brazil na puthokpa Forgas Taurus ki pistol ama mobile phone amade camouflage ki uniform kharasu phagat pangam khi haire pukri da tasin khi wadagi irak na duna ani lai khidrai pawasi kangla pawse dagi lokhatchabane sangai pro mamang laikai da leiba pukri achauba da tasin khi wadagi irak na duna miyoi ani lai khidrai Thaudok asigi matang da police tagi fangba pawa man hai ngarang numidang pung taraga mathoi minute taraga manga rom tabada laibak thiba thaudok adu lai khidraba miyoi ani adude kwa kaithel dagi seram dhanras amasung hodam lairak tagi thiam rohit ka wihai re ngarang numidang pung taraga mathoi minute taraga manga rom tabada lamfel police station gi manungsa na laiba sangai pro mamang lekai pukri achaubada miyoi ani asi tasin khibadagi irak na duna lai khidabane lamfel police ki kangbu aduna ngasi ayuk miyoi ani asigi thawai yaudra ba haksang sing pukri dagi laukhatlaba matung rims ki mirel sangda thamkhre haire